Regional Institute of Medical Sciences RIMS na sinduna tha asigi taranipan tagi chatharakpa World Antibiotic Resistance Awareness Week 2024 ngasi loisilagani. Preventing Antibiotic Resistance Together haiba theme asigi makada chathariba thoram asina antibiotic resistant na oilakpa khudongchadaba kayagi matangda miyamda wakhal tahannaba pandam thamli. RIMS ki Antibiotic Stewardship Committee na sinduna OPT waiting launch ta chathariba thoram adu RIMS Hospital ki MS Professor N Sanjeev na haudokhibani. Thoram adu haudokpada Professor N Sanjeev na hai antibiotic resistance haibase tunglam chatta achowa threat ama oibada natana ngasigi khunai asina thengnariba khudongchadaba amani. Thoram asina health professional policy maker amade miyamda khudongchadaba amasung threat sing asigi matangda wakhal khantahali. Masina miyam pumnamakna hiram asigi matangda thabak tawduna khudongchadaba sing asi thengnanabagi tanja ama pire haiki.